Ngarang ayuk pung mari rom tabada MOREH Muslim BASTI Nepali BASTI MOREH Gate number 2 amadi MOREH Sunrise Ground ya AKOIBADA Security Force ya Apunba team Amana Thiba Humbagi Thabak Chathakhre Police tagi fangba paw amagi matungina Special Commando MOREH Police Commando Mangasuba IRB Thobal District Police Commando amadi Kaksing District Police Commando ya Apunba team aduna yum da changduna Thiba Humbagi Thabak Chathakhi Operation adu ayuk pung mapan taba fawwa chathakhi adu moinamag Operation adu da mi phami pundi yawkhide haidi Nakalamromda Special Commando MOREH Police Commando Mangasuba IRB Thobal District Police Commando amadi Kaksing District Police Commando ya Apunba team amana MOREH Border Town da leiba Chikim Bank Kanan Bank amasung Chabang 5 Village da Cordon and Search Operation chathakhi hairi Numidung matung pung ahum dagi numidang wairam pung taruk makai fawba chathakiba operation adu da dark green machugi combat uniform ama jungle boot jura ama sawan gi boot amuba jura ama amadi asangba machugi tactical belt ama kanan bank da leiba mi leina daba yum amadagi fagat pangamki operation adu da mi phami pundi yawki de haina so police na pirak pa power sinama khatari